ngasi phongkiba tongan pauchi singde yaukhiba pausing amadi social media da phangba pau khara update puduna lakchari ahanbada maroiba pau RK production gi post ki matungina nipa amana lupa lising yang gi mateng panglamle nongmai season aduna miyam dagi sel khaibada chenaba amadi miyam bu ki hemda chenaba CID personnel suspend tokre Arambai Tengol gi update single loinana Sanariba Likol gi matangda Arambai Tengol gi PRO Robin Mangana miyam da thamlakiba wafam single loinana national flag ikai khumnadaba minor ahum phare kuki nupi ahum Meghalaya da drug konana phare haidi Arambai Tengol singi member singna G Zauzen khulda sangsilakiba thong adubu kortuna aganba mongda yaningdaba phongdorakre China gi scientist sina angang pokpak ngamgadaba robot makhal ama semba ngamle haidi Biren gi audio tape ki case ki update sing pujarakpaga loinana ngamthak tawraga chahi nauribi nupi macha phamla nuba mioi ama chahi kunithoi phadok pikre Rival singi athingba marakta Myanmar ki election November 19 da pangthokadori Assam ki train Assamda train thomada nupi ahum sire Manipur ki Churachandpur dagi nupi ahum lupa karor mari henbagi truck ka konana Shillong da fare hairi Supreme Court ki directive matungina ECI na Bihar ki draft electoral roll dagi muthatluraba voter lakh 35 ki list puthokre Imphal City ki lambi lamhangda lairiba IDU singi HIV screening test tawbagi thabak chathaba hokre Governor na chair loduna digital ecosystem pagalhanaba khanakre Jenims ki intern tawriba doctor singna matam kaktaba khongjang changsinba hokre Hawjik pau sandongna pijari RK production na post hek tawkhibaga thungju part 2 dagi nomai kapam goro chai 38 koba mioi amana lamchangda hawjik sagaliba all age home imagi yumgi damak lupa lising yangkhai gi mateng pangbiramle haina phongdorali miyamgi mateng dagi langol all age home asi extension oina nupi khaktagi leifam oigadoriba home asi sabagi thabak kanna chathari miyamna hangbirakpagi matungina GPay gi detail khudimak hapchari haina asumna update pirakli Nomai season aduna miyam dagi sel khaibada amadi miyam bu kihan khanganbada chenaba police ki CID da attest toba personnel suspend tokre haina mari leinaba department singna tholakpa order amana khangalakli Makha tarakpa pauda Arambai Tengol gi update da lansi aikoi nupa khaktana thengnaba ngamoi nupi gisu thawdang yamna chawi nupa aikoina lanthengnari ngaida mitopta miancha singda yum panba tarabadi aikoina lanthengnarubagi wahantok leite ichan ise sing wakhan khara khanthamina si haina asumna update pirakbaga loinana Arambai Tengol gi PRO Robin Mangang khwairakpamna asumna amuk post tawrali Sekmai dagi Chandam Chitra Sen na under 17 gi India gi oina assistant coach oina khalakpada nungaiba phongdoksari tungi lambida lamdam masigi damakta masak naiba sanaroi kaya amasu mahaki lising makhada puthokpa ngamba oirasanu haina asumna photo ga loinana post tawrakli sanariba likol asigi matangda Robin Mangang khwairakpamna asumna makhatana amuksu update pirakli Imana hinglingaida thaina moina likol sanabagi wari yamna libirami henju nahagi amadi atai adubu hawjik naha singna sanariba likon asidi tasengna mit naba haibadu oiri aikoigi chanabi kaya asum mangtharikliba asigumba tungi karimata khandaba ngahaki irangda tawraga leiba mi masing yamkalakpadagini ngallingaida chumthok haudrabadi tungi angang macha singna adum lana chanakhragani haina asumna post tawrakli Hawjik pauchigi pauseng amuk sandongna pijari leba asigi machu ahum gi firalbu makongna kawbagi video ama viral orakpaga loinana masida chenaba Manipur dagi minor ahum haukiba thangje numita Guwahati gi Panikhati outpost ki police na fare haidi amaromda lupa karor mari henbagi drug ka konana Manipur dagi nupi ahum amagasu Meghalaya da fare Guwahati police na phongdoropagi matung ina leba asigi machu ahum gi firalda khongna kawbagi thodok adu haukiba irain gi numidang athengbada Guwahati dagi matai oirapna leiba Khankar gaulda thokibani thodok adu naha ahum aduna yu thakchilaga tawkiba thabakni hairi makoina firalda makongna kawba adu local gi mioi amana mobile phone da namlaba matungda social media da thagalakpadagi khoisaunaraba miyamna makoigi matakta action lokhanaba demand tawkibani video adu viral hek oirpaga police na makoigi mafam aduda changsinduna thi humbagi thabak chathaduna minor ahum adubu phaba ngamkibani makoi ahumgi mathakta Bharatiya Nai Sanhitya BNS ki section 61(2) amasung section 352 loinana prevention of insult
2 National Honor Act 1983 gi Section 2 gi makada charge tawragani adumapu pharaba naha ahum adu minor oiba maramna makoi ahum ngasi Child Welfare Committee gi mamangda putoklaba matungda makataba action CW na lorokpa warek ki matung ina sathagani haina Panikhati Outpost ki in charge Brazil Madhina phongdorali Amaromda lupa karor 3.3 oigadaba draga konana Manipur dagi kuki nupi ahum Meghalaya police na fare senior police officer amana phongdorakpagi matung ina Meghalaya gi Umkiyang patrolling post anti narcotics task force NETF amasung district police na car ama khamlaba matungda check tawbada yamlaba heroin powder soft box maripuda haplaga puramba thenakibani pharaba heroin powder adu punna gram chamapol humpu matoi point kunthranithoi ni hairi makoi ahum adu Churachandpur dagi Silong tamna lakpada phaba ngamkhibani hairi pharaba nupi sing adugi maming kimnei sahi kunthramdoi dimkhothing sahi nifutaret amasung ngaiting sahi nifuni is Jantia Hills ki Superintendent of Police Vikas Kumarna PTI da phongdorokpada drug ka konana nupi ahum phaba numit adu maktada Khaliat Police Station ge manung chanba Bandi Hati Village da bus ama tongduna lakpa mioi amasu heroin gram 91.86 ka konana phaba ngamkhre pharaba mioi adu Silong dagi ni hairi mongondagi pharaba drug adu lupa lakh nimfu romgini haina su phongdorokli Arambai Tengol gi member sing na thasi ki tara mari gi ayukta G Jaulen Khulda changsi lagi ba thong adubu Committee on Tribal Unity Kotuna agan momong da yaning da ba phongdoragli kotu gi cherol amada Arambai Tengol gi member sing na full uniform da micham saduna chanung maitei khulda gi kuki gi area da buffer zone lansilaki mi sing adu da mongchong kaya sengdokpagi thabak singsu chathaki manak nakpada Central Armed Police Force singsu leirabasu thong asi chathaki bani hairi security personnel sing na buffer zone lana changsi laki ba miyoi sing adu Thingbagi mahuta bab wire khaduna buffergi get uheliba sing adu lokthokpagi video clip amasu viral oiraki Independence Day gi mangoinana Kuki Jo Kanglopu aranba mongda pauthoknabagi pandamda Kuki singi village volunteer singna react toknabagi mongda thong adu atamnana chathakibani maitai amadi Separatist singnadi Manipur bu Indian Union da punduna merge tawbagi wafam yaningdaba utuna leiri India dagi maningtamba lebak ama ohennaba khulai paiduna lal horiba kangbu kharaga India government ka wari sanariba asi matau karamna no haina su koduna hanglakle chanungda leiriba CRPF personnel singbu thokliba conflict asigi mong matau khangan gadabani loinana commanding officer da su trans Nationalist militant amasung masigi lam ngakchariba village volunteer anigi neutrality ngakna chadkadabani haina su khangan gadabani haina phongdokle chanung maitei kolgi miyamna makoigi buffer zone gi manungda saba saruki lobukta low uwa amasung u yanbada akaiba leite adubu aikhoigi lamda changsilaklabadi mathok taba action lokakani masida tholokpa afafada punama kotu natraga village volunteer singna puroi hairi Yamna angakpa pau ama singthaningai oiba mawongda reproductive technology chakholakpaga iruinana China gi scientist singna malemda ahanba oina angang pokpa ngangwadaba robot semgatle Guangzhou da leiba Kaiwa technology na maru oiba thodang lawraga paikhatliba thorang asigi makhada puthokliba robot singna asengba miyoibagi chap manaba mawongda tha tara nokpuraga angang pokpa ngamgani haina report ama phongdorali Singapore gi Nanyang Technology University ki PhD graduate Dr. Wang Ki Feng ki lising makada paikhatliba thorang asina maram oraga angang unabaga mari leinaba kudong chadaba kaya marum ayok nariba miyoiba singda saungna mateng oiragani kumja lisingani kuntarukta mapung phana puthoknaba pandam thamliba robot ama sangatpada chaurangna US dollar lising tara mari changadori yum palaba matei manaw kaya mamita macha ubo phangdabagi awaba kaya mayoknaba yauri adubu China gi scientist singna sengwatliba robot asigi matengna araiba mongda mamita macha ubo phanglagani hairi XMN Biren gi audio taping gi case ki update ta Manipur da hojik thokleba kanglup ki irang asiga mari leinana Manipur gi chief minister oiramba Nongthombam Biren gi ni haiba audio tape amagi matangda Supreme Court na chatharakpa case ki makha taba hearing ngasi soidana pangthoklagani hairi hiramasi gi matangda forensic report pikhalaknaba court na mangjongnana khangalakpa laikhrabani
Chahi nauribi nupi macha amabu namthak tawraga phamla lubagi maralda mioi ama chahi kunithoi jelda thambaga loinana lupa lising taramathoi fine thiennaba khangankre. Fast track special court number 2 gi judge W Tonen gi court sentence hearing chatharaba matungda Kaching district ki Waikong police station ki manung channa leiba tokpa ching mayai lekai degi oinam Robin Chandra Singh nipumanga chahi nipumanga kobo mioi ama chahi kunithoi jelda thamnaba wail piki case asigi sentence hearing chatharakpada special public prosecutor M Bisembor Singhna Maralairaba mioi asibu prevention of children from sexual offences Prokso Act 2012 gi makada khwaidagi kanba cherak pibinaba taksinki accused ki maikaidagi advocate L Indra Kumar Singhna lepki August 13 da court asina oinam Robin Chandra Singhbu Prokso Act 2012 gi section 419 gi makada mara leire haina convicts pi kiba laikrabane madugi tung tarakpada ngasi sentence hearing chatharaga mara leiraba mioi asibu chahi kunithoi jelda thambaga loinana lupa lising 13 fine thinaba khangan kibani sentence hearing chathanaba gi damakta oinam Robin Chandra Singhbu sajiwada leiba Manipur Central Jail dagi court puraki special public prosecutor na mara leiraba mioi asi akan machirak pibaga loinana victim oihurabi nupi macha aduda compensation oina lupa lakh teret binaba wapam court thamki defense ki maike digi lepkiba advocate L Indra Kumar Singh na haiki madudi oinam Robin Chandra Singh hariba mioi asi lairaba mioi ama oibaga loinana imung puribani masigi su mathakta case asigi investigation chathabada mapung phana corporation piduna laki maramaduna khara yangba cherak piba mathok tai haina phongdoki nakal aligi wapam taraba matungda fast track special court number 2 gi judge W Tonen haiki madudi IPC gi section 419 gi matung inna case asida mara leiraba mioi asi yamdrabada sahi ahum pawba jailda thambaga loinana fine thiengadabani Pokso Act gi section 4 2 gi makada sahi kundagina mapunsi chupa phawba jailda thamba yai case asigi oinadi mara leiraba oinam Robin Chandra Singhbu sahi kunithoi jailda thambaga loinana lupa lising 13 fine thinaba wail pire haina kota lauthoki panba yabadi mara leiraba mioi asi kumja lising 2013 ki me 19 da pharba tha taruka numit Marini jailda thamlurabani kumja lising 2013 ki December 2 da belda thadokibani hairi Rebel Singi Atingba Marakta Myanmar gi military government hanba tangkaki oina lebak atugi general election chahi asigi December 19 da pangthoklagani military junta gi maikaidagi lebak atuda ing lising 2013 gi February gi thamlakiba state of emergency muthatuna formal oina union government ama semduna mikhal pangthoknaba tharang tawrabasu miyamnadi mikhal asi authorities singi maikaidagi yamna kanna free and fair oina pangthokadoribano haibagi chingnaba kaya phongdokli military junta gi mathakta lal horiba rebel singi maikaidagi chu mikhal asi military junta na amuka hana lebak aduda supai paisinba yanaba miyamda ut chaibani haina yamna kanna yaningdaba phongdokpaga loinna mikhal asida saruk yaroi haibagi wapam nohonana phongdorakli rebel singi maikaidagi mikhal asida yaningdaba phongdoklabasu union election commission gi maikaidagi di December 19 da pangthokadoriba mikhal asi tangkak naina chathagadoriba general election asigi ahanba tangkaki saruk amani election commission gi maikaidagi athubada makatana mikhal pangthokadoriba tarik sing adu lauthoklagani hairakli state media singi maikaidagi phongdoklibana mikhal asigi damakta party 65 na register torakre masigi manungda political party 9 amadi Myanmar sinba tungna mikhal thengnagani hairi adumakpu lebak adugi pro democracy leader ama oiriba Aung San Suu Kyi na lead toba National League for Democracy gi maikaidagi mikhal asi boycott tawre haina lauthokre mikhal asi Myanmar gi military chief of Min Aung Hlaing amuk hanna sakti painaba honabani haina phongdokrakli mamangda pangthokiba Myanmar gi mikhal aduda Aung San Suu Kyi na lusingba National League for Democracy na chauna mai paktuna sahi khara sakti paiduna lakiba adu military junta gi maikaidagi mikhal adu Aung San Suu Kyi na namthak tawraga mai pakibani haibagi maralda lusingba si yauna democratically oina miyamna khanglaba lusingba kaya amasu phajillaga jailda thamkibani loinana military junta na phanaba tanariba Aung San Suu Kyi gi party ama oiriba National League for Democracy gi leader kaya amana Myanmar da National Unity Government haina mingthonba
exile government ama linkhatuna military junta gi mathakta hauji akanba lan thengnaduna leiribani analysis singi matung inadi malem asida leiriba Myanmar da military detect chathaba yanaba military junta na mamingtagi oina pangthokpa mikal oiba yai election pangthokpa asina miyamgi yaifanabagi damakta khongthang amata paikhatkani haibagi asa udre hairakli adumapu Myanmar da thokliba irang asina maram oiraga lanjenaduna leiriba kaya amanadi makoi masamak maramda hanjinduna leiba pami maram aduna mikal asina Myanmar da tang taba phibam ama purakani haiba tarabadi makoisu mikal asida saruk yabagi apamba lei haina phongdoknarakli ayu angan bada walking chatpa nupi ahum train na thombagi thodokta laikhidre hariba thodok asi ngarang ayuk angan bada Assam gi Bokoda da leiba Bamuni Gaon railway station da thokhibani laikhidrabe nupi ahum adu Boko gi Chatabari number 2 village dagi Uttara Das sahi yangkai Romi Das sahi kunthraumdoi amasung Karabi Mali sahi kuntramanga kowi thodok adubu mitna uhoba singna police ta pawdom khibagi matung ina makoi ahum walking chatlingai matamda Bamuni Gaon railway station gi level crossing gate number 240 Europe matamda Guwahati tamna lakhiba train ani thainabagi thodokta train na thongkhibani hairi thodok thopamda mafam adugi miyoising amadi police personnel sing laktuna yengsinkhibaga loinana asiba hakchang sing police na thodok thopamdagi lokakre mafam adugi khunjat sing na phongdokpagi matung ina mamangda su thodok asigumna thokkiba thodok singda miyoi kun rom hena laikhidre maram aduna authority singna miyeng changbiraga chapchaba maram sing miyamda khangangedabani haina hairakli Bihar State Assembly gi oina chahi asigi aroiba sarukta pangthokani haina tawriba election asigi dama Election Commission of India gi matung ina electoral roll singi special incentive revision SIR tawba matamda voter list lakh humphumanga muthatlubagi damak wathok oiduna lakraba matung Supreme Court gi directive matung ina ECI na muthatluraba voter list lakh humphumanga gi list nauna amuk phongkre panba yabadi Congress opposition leader Rahul Gandhi amadi India block na lengak pairiba BJP amasung ECI ga punna loktunaraga lisingani kunmari gi general election da voter list semdoktuna power pairakibani haina sikiba moral singi praman sing document single loinana puthokraba matung chahi asigi aroiba sarukta Bihar gi oina pangthokadoriba assembly mikal asigi damak itihas oiba mawangda ECI gi directive matung inna draft voter list sing SIR chathaduna maru oina lairabagi pankai makhada leiba voter sing scheduled tribe scheduled caste amadi dalit na singba namna yawba voter sing punna lakh humphumanga rom kakthakibagi matangda opposition yauna tongan ba political party gi mihut singna Supreme Court ta haibadi ECI gi directive matung ina kakthakkiba voter sing gi list puthokadabani haina tharakiba writ petition adubu Supreme Court na recognitions piraba matungda hearing chathaduna Election Commission of India da Bihar gi oina kakthakkraba voter list sing adugi maming sing khandokadabani haina direction pikibani hairi Manipur State AIDS Control Society gi Invention Project ki makada Social Awareness Service Organization Imphal West JCI Imphal Iconic amasung City Police ka punna kusamnaduna Imphal City gi lambi lamangda leiriba injecting drug users IDU singi oiba HIV amadi syphilis screening program ama City Police ki station da pangthokre program aduda saruk yakiba City Police na tongan ba mafam singdagi lokalakpa IDU singda Sasogi members singna drug sijinaba matamda serins pundanaba yumban bagi mari thambada kondom sijinabaga loinana heroin number 4 sijinabagi mahuta IDC lampelda laktuna opioid substitution therapy AST tawbagi kanaba lognaba amadi overdose oiba matamda kari section thorang sing logadage haibagi matangda marik chumna khanghanki Saso Imphal West ki project manager CS Monica na haiki madudi Imphal City ki manungda leiriba lambi lamahangda leiriba IDU singi status khangdoknaba honabada Saso na thengnariba awaba asi yenglaga City Police ki mateng lobani mama mapa oiba singna macha sing drug sijinaba yaurabadi puthokpirau layeng hausi ngasigi program asina lambi lamhangda leiriba IDU sing chapchana khangdoktuna makoibu matam chana layeng bada mateng oiragani haina phongdokhi
Public service ta hena kudong chahanabagi damakta digital ecosystem lamdam asida mapangal kalhanabagi matangda Governor Ajay Kumar Valana chair loduna Raj Bhavan da mifam pangthokre. Governor na chair loduna pangthokiba mifam aduda maru oina legal matters singda IR power case management system chanahanba e-office service pagalhanba geographic information system GIS sijinaba kungang sing amadi habitation sing analysis tawbagi thabak lokatpa government ki social media singi kutangda miyamda lengangna paikhatpa thabak thoram sing mapung phana khangan bagi thabak lokhatna bagi matangda kumna khanaki mifam aduda secretary IT and land resources TH Kiran Kumar amadi atai senior officers singna thorang sing asigi matangda marik chumba wafam sing governor da thamki governor na IT based service sing asi matam chana implement tawduna transparent laina miyam ki thabak tawna ba pawta piki mafam aduda Chief Secretary Dr. Punikumar Goyal, Secretary to Governor Suman Singh Su Saruk Yaki. Jennings Hospital da intern tawriba doctor singna makoi gi stipend matam ga chunana pigedabani haiba demand tawduna ngasidagi matam kaktaba wakan famduna kongjang changsin ba hokre. Jennings Student Association amadi intern of 2021 gi best Jennings na punna sinduna ngasidagi Jennings ki latest hostel number 1 gi mamangda matam kaktaba wakan famgi kongjang changsin kibani. Jennings da intern tawriba doctor singi stipend matam ga chunaba mongda revive tawbiyo amadi makoi gi phangpham thokpa haksing mapung phana phangalo haina iba play card sing khongjang changchiliba singna sijinaki maka tarakpa aroiba pawda editorial kalamdagi machanghoiba paw matek amatang lokhatchari madudi maiteida landaba lepkhiba haiba wafam masigi matangda Manipurda leiba kukina Manipurda kukina khundaba mafam sing punsilaga kuki giligi leibak ama semba amadi separate administration leibagi demand tawduna maiteida landaba lepkhre maiteida landaba lepkhiba asisu Manipurda president rule leirakpadagi ni haiba yai Manipurda PR leirakiba asisu lanasi aurakiba matam adugi Manipur lengangna kukina maiteida landaba lepanba ngamdabadagi leibak asida law and order gi phibam nongmagi asum phattaba henjilaki law and order gi phibam phattabaga loinana lengak liba lengak loising gi maraktasu pukchel khojen tinana lengak laktabadagi mami tarakpa center lengakna state asida PR thamlakibani PR thamlakibagi maram lengak loisingna khanglabasu makoi masel punchilaga anoba lengak ama amuk sembadi ngamdri nakal amaromdasu PR lakpadagi Manipurgi miyamgi democracy na piba hak mangjarabasu kukigi landa adudi lepkre kukina maiteida landaba lepkhiba asida thorakliba wahangdi makoigi apamba phangkrabra natraga PR asina akiba leirabra haiba asini kukina maiteida landaba lepkhiba asigi oiba yaba maram kharadi separate administration phangdrabasu separate administration phanglaga makoina pangthoke khanba thabaksing tawba ngamlabra haiba asini makoigi masigi wafam asi lakpagi maramna makoina kukilen sembada yauriba mafamsingda khundariba maiteising tanthorokpa loikhre maiteisingna mafamsingduda changsinduna hanagum leibasu ngamdre amaromdasu makoina khundaba mafamsingda aina yadaba popi thaba maningtamna apan yauduna thamba ngamkhre maduna amuk maiteida landabagi mathok tadre haina leikhrabrا haiba asini karigumba aikoigi apamba fangliba apamba asi tung koinabagi oirani khanna maiteida landaba lepa oiba tarabadi Manipurgi tungi pibamda afobadi oirakpa haunade maduna maiteida landaba lepkhre haina haraubagi mahuta karidagi landaba lepkhibano haibadu mayek sengna khangnanaba honaba tangai fade